अहानबदा मरुओइबा पाव इम्फाल जिरीबाम लंबी अमदी तेनिंग तामई लंबीदा पोट पुबा गाड़ी सिंह अमदी पैसेंजर पुबा गाड़ी सिंह इम्फाल तमना चंगलकपा हौरे मियामी पाइबा तोबिगनु हाइना चीफ मिनिस्टर एन बिरेना अपील तौरकली खृमजरी दीपा SHAMURAILATPAM ममी टीवी न्यूज अपडेट पीजरी हौजिक पाव संदोंना पीजरी इम्फाल जिरीबाम लंबी अमदी तेनिंग तामई लंबीदा पोट पुबा गाड़ी सिंह अमदी पैसेंजर पुबा गाड़ी सिंह इम्फाल तमना चंगलकपा हौरे मियामी पाइबा तोबिगनु हाइना चीफ मिनिस्टर बिरेना अपील तौरकली साउदर्न अनगामी पब्लिक ऑर्गेनाइजेशन सापोना चथरिबा मतम कक्तबा बन असिना मरम ओइरगा मणिपुरदा चंगबा याददुना लैरिबा पोट पुबा अमदी पैसेंजर पुबा गाड़ी सिंह असि अयुक पुंग मरी मखाई ताबा द्वाइदगी इम्फालदा लाकपा हौरे हारि फिवम असिगी मतांगदा सोशल मीडिया की खुथांगदा पीबा पाउजल अमदा चीफ मिनिस्टर एन बिरेना हाई नेशनल हाईवे दा बन चथरि हाइदुना मिपाइबा तोबिगनु लेंगांगना फिवम असिगी मतांगदा पाइखतपा याबा थबक सिंह पाइखतली मणिपुरदा चंगबा याददुना लैरकपा गाड़ी सिंह चंगलकनबा अकनबा मवोंग होटनरी ngasi ayuk pung mari makhairom taba matamdagi hauna lengang popi opi jiribam dagi oil amasung gas tanker chani rom imphal gi damak jiribam thadokre gari sing asi da matik chana security escort piri karbar tawriba singna ban asi gi khudong chaba lauduna pochai mamal hengat pidanaba haina chief minister na makha taki Chief Minister N Birena Luchingba ani suba term gi BJP gi lengak asina changsilakliba War on Drugs 2.0 gi sarukama oina ngarang Longa Hill Range ki ekar kunithoi rom da tharamba popi pambi sing yanthatuna mangta khankhre hari Tara suba Assam Rifles Manipur Police Narcotics and Border Affairs amadi Forest Personnel sing yauna Kangpopi District ki manung channa leiba Longa Koireng Chingsang gi ekar kunithoi rom da tharamba popi pambi sing yanthatlaba matung mai thaduna manghanki Poppy Pambi Thariba Singh Athubada Manipur Lenga ki mafam da surrender tobiu aranba pambai season aduna sel tanabagi mahut horticulture natroga agriculture gi makhada sendong hen na legadaba crop makhal kaya ama leire hariba alternative crop sing asida mai onsin biu loina Manipur Lenga nasu angamba mating pangge haina Manipur ki chief minister N Birena appeal taurakli Advanced Intermediate School amasung college ki oina mathang chahi gi bosem amasung kosem na loba class 10 amadi 12 exam da rank 20 fawba gi manung da yaurakpa mahiroi singda lupa lising kunmanga gi mana piragani haina Moirang Assembly constituency ki MLA Thongam Santi na lauthokre Wafam asi ngarang Advanced Intermediate College ki management staff amasung mahiroi sing na sinduna college asida pangthokiba MLA Thongam Santi bu okpagi thawram amada mahakna phongdokibani matam amada college asigi governing body gi treasurer su oiramba MLA Santi na thawram aduga mari leinana hai haukiba chahi ani asida COVID-19 na maram oiduna mahiroi singda chaungna chaitheng phangkhibana mahei tambada khudong chadaba kaya mayoknaki maram aduna lakadoriba station asida oza singna class chang naina tobiu Mahiroi singna su kana hotnaduna Manipur khunai da college asi ki mingchat purakpa ngamnaba hotnabiu haujiki khunai asi yamna luba tanfam amada lakle chahi nauriba class 9 amasung 10 tamliba mahiroi singi marakta drug sizinabagi chang wangkhatlakpana maram oiraga generation ama mangkhiba yabagi akiba leire drug ki problem ama imung manung dasu awaba chaitheng kaya pidaba nate Kunai asi nomadi lekha tana mangsilakpa yabagi akiba leirakpa maramna drug sizinaba manghalliba Kaya asi ki matangda matam gi oina awareness piba mathok tai haina MLA Santi na makhataki Masala iba ozasuna su amusin tambiri bas khatak kudai su ai koi moirang ke ki bai porta ba yade ai koi moirang lu atauba awa ko thakta thambana satra kudai ai koi gi wapamsina tamni ba satra kudai ai koi ithau ni ai se na koi phungna sabsana lepaga
मधुदा होटबियु हाइबसिनि अइना तक्कनि वफमसे अइना मोइरांग केंद्रगी एमएलए अमोइना हाइरिबा दुगलबा पोजिशन लौरिबा सात्रा 10 गिसु 12 गिसु अदिदुदा लुपा लिसिंग कुनमंगा मंगागी केस प्राइस अइना पीगनी एजना लकोइ सिदो तइना खंजरनि Impulse NGO Network Silong amasung New Life Foundation Manipur ga khusamnaduna ngarang Technopole District ki More Border Town gi area da khulgi ningthau sing amadi village authority singna khangalaba beneficiary chani ga humfuda nongmagi changdraba yadraba chana thaknabagi potlang Kolik angang singi chanaba amadi nupi singi sanitary pad na chingba kaya yenthokre haina Childline Bisnupur gi director Dr. L Pisak na phongdorakli Thoramadu ka mari lainana Dr. L Pisak na mamang da su team ani asina Chucharpur district ki manung hanjinba mafam singda nomada changdraba yadraba potlam angang singi chana thaknaba amadi nupi singda sanitary pads lemna yenthokpa su laikre haina phongdoki ngarang More area gi khangalaba miyamda lemna potlam sing yenthokiba adubu Mafam adugi miyamna Impulse NGOs Network Silong amadi New Life Foundation Manipur bu thagatba phongdoki Makhatana thoram asigi tongan ba chingi manung hanjinba mafam singda chathakigani hairi settling nearby the fencing of the border of India, Manipur and then Myanmar. So please kindly concern for them and let's look for the humanity concerns and we can take part. The human is humans. We are more vulnerable and concerning for women and children who are suffering due to the different crises and situations. Dr. Ambedkar Fellowship National Awardee Hero Part 2 Tomal Makhongdagi Ningthauzam Anjit na Khunai gi tola taraba singda leptana mating pangbagi makha chatharakpa oina ngasi hero ki tongan ba mafam singda leiba mahiroi kayada lemna lairik amadi che kolom na chingba yenthokre Ningthauzam Anjit ki maikai dagi mahiroi singda tengbang potlam sing khusinnaba aduda mahiroi sing adugi imung manunggi mioi singna Anjit ta thagatpa phongdorakli panba yabadi hauzik Hairo High School da science ki oza ama oina mahiroi sing takpi tambiriba Ningthauzam Anjit na lairabagi pangkhai makha da leiba Hairo ki mahiroi kaya amasu tongan ba school singda ming chanduna lairik tamhalli hari Manipur State Legal Service Authority MASLSA na District Legal Services Chuchanpur ga khusamnaduna Free Legal Aid cum Interactive Program ama ngarang Chuchanpur ki New Lamka da leiba Sadava na mandop da leiba Temporary Prison Detention Center da pangtokre Thoramadu da MASLSA gi Member Secretary DLSA Chuchanpur amadi Imphal East ki Secretary SDO Chuchanpur District Jail gi SP Panel Lawyer Singh Retainer Lawyer Singh amadi DLSA Chuchanpur gi staff sing na saruk yaki Thoramadu da Myanmar prison nifu mariga wari watai tauki amadi makhoida free legal and service fangan ki hari Malem pumbada thengnariba COVID-19 gi laichat astagi ngakthoknaba achamba cheksin tharang khara ngakna chatpinaba Mami TV gi maikai digi ningsingjari madudi yumdagi hek chatopaga face mask piyu mi amaga gi marakta futaru ke rapa thambiyu maimet khut satoina hamdopiyu amadi COVID vaccine kapa yaraba sing sungsoi soidana COVID vaccine kapthoktuna laichat astagi kannaba miyampuna honaminasi aroibada maroiba paw mohana Imphal Jiribam Lambi amadi Tening Tamai Lambida pot pubak gari sing amadi passenger pubak gari sing Imphal tamna changlakpa haure miyam nami paiba tobiganu haina Chief Minister N Biren na appeal torakli Matang asta Mami TV News Update loisinjare ehemba pawgidama pungani gi Mami TV News Update yengbiu
नुंगाइबा पाउजल अमा लाखिबा मार्च की तांग 19 की 38 फाउबा कियाम संगाइटल रोड लेबा सुनथांग हेल्थ केयर दा गायनिकोलॉजी मेडिसिन डेंटल ऑर्थो अमदी सर्जरी की लेम नलायंबगी खुदोंचाबा पीजरी अकुबा मरो की दमक 7085203529 नत्रगा 8730919965 असिदा कांटेक्ट तोबियु।